Makhal Mathel, Manipur. ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯍꯥꯔꯥꯅꯤ ꯁꯨꯗꯦꯁꯥꯅꯥ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤ ꯃꯆꯥꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯍꯥꯔꯥꯅꯤ ꯁꯨꯗꯦꯁꯥꯅꯥ꯫ ꯂꯩꯕꯥꯛ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯁꯨꯗꯦꯁꯥꯅꯥ ꯀꯧꯕꯤ ꯃꯍꯥꯔꯥꯅꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯍꯥꯔꯥꯖꯀꯤ ꯃꯃꯤꯡꯅ ꯗꯦꯕꯕ꯭ꯔꯇ ꯀꯧꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯗꯦꯕꯕ꯭ꯔꯇ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯁꯨꯗꯦꯁꯥꯅꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯔꯅꯤꯛ ꯍꯥꯏꯅ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯧ ꯗꯦꯕꯕ꯭ꯔꯇꯒꯤ ꯀꯣꯅꯨꯡꯗ ꯄꯥꯎ ꯑꯃ ꯂꯥꯛꯈꯤ꯫ ꯄꯥꯎ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯅꯤꯡꯊꯧ ꯑꯁꯤꯁꯇ ꯀꯧꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯑꯇꯣꯞꯄ ꯅꯤꯡꯊꯧꯅ ꯂꯥꯟꯗꯥꯔꯛꯂꯦ, ꯃꯔꯝ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯇꯦꯡ ꯅꯤꯕꯒꯤ ꯄꯥꯎ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯗꯦꯕꯕ꯭ꯔꯇꯅ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯂꯥꯟ ꯄꯥꯡꯕ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯀꯔꯅꯤꯛꯅ ꯅꯤꯡꯊꯧ ꯑꯁꯤ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯏ, ꯑꯗꯨꯕꯨ ꯂꯥꯟ ꯑꯗꯨ ꯆꯠꯀꯅꯨ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯗꯦꯕꯕ꯭ꯔꯇ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯂꯣꯟꯅꯕ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯁꯇꯒꯤ ꯂꯥꯟ ꯄꯥꯡꯕ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯁꯤꯁꯇꯒꯤ ꯂꯩꯕꯥꯛ ꯌꯧꯗꯨꯅ ꯂꯥꯟ ꯄꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯗꯦꯕꯕ꯭ꯔꯇ ꯑꯁꯤꯁꯇ ꯅꯤꯡꯊꯧꯒꯤ ꯂꯥꯟ ꯄꯥꯡꯕ ꯆꯠꯈꯤꯕ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯁꯨꯗꯦꯁꯥꯅꯥ ꯄꯨꯛꯅꯤꯡ ꯂꯩꯇꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯗꯦꯕꯕ꯭ꯔꯇꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯃꯪꯗ ꯅꯤꯡꯊꯧ ꯗꯦꯕꯕ꯭ꯔꯇ ꯌꯥꯝꯅ ꯋꯥꯅ ꯁꯨꯛꯂꯃꯝꯂꯕ ꯎꯃꯪ ꯑꯃꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤ꯫ ꯔꯥꯅꯤ ꯁꯨꯗꯦꯁꯥꯅꯥꯅ ꯀꯧꯖꯕ ꯇꯥꯗꯅ ꯑꯁꯨꯝ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯒꯤ ꯈꯨꯗꯥꯡꯗ ꯃꯤ ꯑꯃꯅ ꯄꯥꯏꯔꯛꯇꯨꯅ ꯀꯔꯤꯒꯤ ꯀꯧꯔꯤꯅꯣ, ꯀꯧꯔꯨꯔꯅꯨ, ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯁꯨꯗꯦꯁꯥꯅꯥꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯁꯨꯗꯦꯁꯥꯅꯥꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯔꯝꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯅꯤꯡꯁꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯗꯦꯕꯕ꯭ꯔꯇ ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯪꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤ ꯁꯨꯗꯦꯁꯥꯅꯥ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯗꯦꯕꯕ꯭ꯔꯇꯅ ಚꯠꯈꯤꯕ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯛꯄꯗ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯁꯨꯗꯦꯁꯥꯅꯥꯗ ꯄꯥꯎ ꯑꯃ ꯇꯝꯂꯔꯦ꯫ ꯄꯥꯎ ꯑꯗꯨꯗꯤ ꯍꯟꯗꯛ ꯅꯤꯡꯊꯧ ꯗꯦꯕꯕ꯭ꯔꯇꯅ ꯂꯥꯟ ꯄꯥꯡꯂꯤꯕ ꯅꯤꯡꯊꯧ ꯑꯁꯤꯁꯇ ꯂꯥꯟ ꯉꯝꯂꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯤ ꯀꯌꯥ ꯊꯣꯏꯅ ꯍꯔꯥꯎꯕ ꯎꯗꯦ꯫ ꯃꯁꯤꯗ ꯔꯥꯅꯤ ꯁꯨꯗꯦꯁꯥꯅꯥꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ ꯂꯥꯟꯃꯤ, ꯑꯗꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯝꯂꯕ ꯅꯪꯅ ꯀꯔꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩꯅ ꯄꯥꯎ ꯑꯁꯦ ꯀꯔꯝꯅ ꯇꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯁꯇ ꯅꯤꯡꯊꯧꯒꯤ ꯂꯥꯟ ꯄꯥꯡꯕ ꯆꯠꯈꯤꯕ ꯏꯅꯤꯡꯊꯧ ꯗꯦꯕꯕ꯭ꯔꯇ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯉꯛꯄ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯎꯠꯂꯝꯂꯒ ꯃꯔꯨꯞꯀꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯀꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯏ ꯅꯨꯕꯤ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯅꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯀꯔꯅꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯀꯔꯅꯤꯛ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤ ꯁꯨꯗꯦꯁꯥꯅꯥꯕꯨ ꯄꯥꯝꯖꯩ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕꯅꯤꯅ ꯔꯥꯅꯤ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯕ ꯌꯥꯔꯒꯅꯤ ꯈꯟꯕꯗꯒꯤ ꯍꯔꯥꯎꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯁꯨꯗꯦꯁꯥꯅꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯗꯦꯕꯕ꯭ꯔꯇ ꯅꯤꯡꯊꯧꯒꯤ ꯍꯧꯅꯕꯤ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯁꯤꯈ꯭ꯔꯕꯅꯤꯅ ꯔꯥꯅꯤ ꯁꯨꯗꯦꯁꯥꯅꯥ ꯂꯩꯕꯥꯛꯀꯤ ꯚꯥꯔ ꯄꯨꯝꯅꯃꯛ ꯄꯨꯕ ꯇꯥꯔꯝꯃꯤ꯫ ꯔꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯆꯥ ꯑꯁꯤꯁꯨ ꯑꯃꯥꯏꯕ ꯀꯔꯅꯤꯛꯅ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪ ꯊꯣꯛꯇ꯭ꯔꯤꯉꯩ ꯔꯥꯅꯤ ꯁꯨꯗꯦꯁꯥꯅꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯂꯩꯔꯤꯉꯩ ꯐꯠꯇꯕ ꯄꯣꯠꯁꯦꯝ ꯂꯥꯗꯨ ꯇꯧꯁꯤꯟꯕꯗꯒꯤ ꯃꯃꯤꯠ ꯇꯥꯡꯅ ꯄꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯁꯨꯗꯦꯁꯥꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯂꯤ, ꯑꯗꯨꯅ ꯔꯥꯅꯤꯅ ꯂꯩꯕꯥꯛꯀꯤ ꯚꯥꯔ ꯄꯨꯝꯅꯃꯛ ꯄꯨꯕ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯥꯅꯤ ꯁꯨꯗꯦꯁꯥꯅꯥ ꯃꯥꯁꯨ ꯃꯟꯇ꯭ꯔ ꯇꯝꯕ ꯄꯥꯝꯈꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯃꯪꯗ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯪꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯁꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯟꯇ꯭ꯔ ꯇꯝꯕ ꯍꯧꯔꯛꯈꯤ꯫
asumna sahi khara haukhre nongma lebak adugi siba mandir adu khanghoudana ningkhai aduga lebak adu kappa lawbagi khonjal kaya taki tawrira mato aduda Rani Sudesana na lebak asi mutlagani haiba khangki hairiba numit adugi mathangi nong ngalakpada maiba karnikna karigumba posak ama semlami hairiba posak adu karnikna leiriba ningthaugi manaising aduda mana sariba thau adu ranida tayu hayu haina pirami masidagi lanmi aduna karnikna piriba posak adu ranida karnikna pirakpani haina pirami matam asida Maharani Sudesana na karnikna pirakliba thau asi mayagi thawni masi pochemni haiba khanglami masidagi karnikna pirakliba thau adu kunung adudagi puthoklaga achouba nungjau amada thomduna thugairami masidagi nungjau adu karnik maibagi manakta tharo tharo onuna lakhi aduga karnik maibagi mathakta nantharami masidagi maiba karnik chikhi mahangna sidringaida kunung aduda lan laklaga kunung asida leiba khongmi lanmi makok manai punamak siba oirasanu aduga mafam asida siriba khudimakki thawai adusu kunung asidagi lairibakta hanba ngamdaba oirasanu haina sap solami masidagi ikoi koidana lebak aduda ningthau bijitra bija landarakhi masida kunung adugi khongmi lanmi kaya sikhi ningthau deba bartana mateng panglamba assistant ningthausu lanpham aduda thawai thakhi asumna lanpham aduda kanasu hingkhidre Maharani Sudesana su kunung aduda mathwai mangkhi asumna lanpham adu ningthau bijitra bijana mai paklei asumna kunung aduda bijitra bijagi manaw nupa abitra bijana ningthau oina pankhre asumna lebak adu ningthau bijitra bijana magi manaw nupa abitra bijada sinaram laga magi marebak ta hankhre masigi matung abitra bijana lebak aduda ningthau oiduna palakpa tha pharaklei nongma numidang ama abitra bijana tumlingai magi phamungi nakanda thariba chokri aduda nupi amana phamduna larik ama pari mana larik pabagi khonjal adu tabadagi abitra bija mikap tholaklei masidagi ningthau aduna kanano haina hagi matam masida ningthi jarabi Rani Sudesana na aine Sudesana ne haina khumlai masidagi ningthau aduna kanano Sudesana haibadi kanano haina hangi masida Sudesana na hairi ai nang leiriba kunung asigi mapu oriba debapattagi loinabi Maharani Sudesana ni haina hairaga kanna nui masida ningthau adu kibna loire masa adu humangna punglup lupi masida ningthauna hairi nangdi handaki lanpham aduda sikhramatai ne haina hairi masidagi ranina ha kariba aisi sikre haiba haina haiga kanna nui masidagi ningthau abrita brijana kana kana lai mpham masida leiba nupi asi phajilu haina lawi matam masida mangak chawdaba Sudesana ge lami khara changi aduga ningthau aduda onsinduna karemnarami tawri mato adu ubada ningthau adu kiman khiduna kanna lawi matam masida mikap khangthok tholai magi akoibada lami kharaga ningthau adugi raniga leirami masida abrita brijada leiba mayam aduna kaidorage adu kanna larok leidubo haina hangi masida abrita brijana magi mamangda ukhiba thokhiba punamak tamlami masidagi abrita brijagi leijaba amaiba ama laklaga laitin khara khurumki asumna numitto haukhre mathangi nong ngalakpada kunung ado koilang langnerami masidagi lami ama chensilaktuna abrita brijada paw tamlami iningthau kunung asigi yumnai maktada raniga loinana lami khara mamai makok onthonaraga yalaga siore siriba siba singadu makok makut adu taina onana loinama pali kanagumana makhoibu marai leithatlaga hatpa mali haina paw tamlakhi masidagi ningthau abitra bijana mafam aduda lai taroliba mataw aduda kunung aduda leiriba mioi khudimak akiba phawrami masida ningthauna magi rani adugi mamit aduda munna yenglure masida rani adugi mamit adu ngangsang ngangsilai masidagi ningthau adu swai lauki aduga mahakna leiriba mayam aduda hairai aikhoi kunung asida leiragumsi makhata asum lesilabadi khudong thiragani haina hairakhi asuna mana lauduna leithorakpada kanasu leiramdre aduga asiba khara jal hobadusu jalamdre
ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯕ꯭ꯔꯤꯇ ꯕ꯭ꯔꯤꯖꯅ ꯃꯥꯒꯤ ꯂꯩꯖꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯇꯝꯈꯤ ꯃꯁꯤꯗ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯕ ꯉꯝꯂꯔꯣꯏ ꯃꯐꯝ ꯑꯁꯤ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯂꯩꯐꯝꯅꯤ ꯃꯐꯝ ꯑꯁꯤ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃꯅ ꯁꯥꯞ ꯁꯣꯜꯂꯝꯂꯕꯅꯤ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯇꯥꯎꯀꯣ ꯏꯅꯤꯡꯊꯧꯒꯤ ꯅꯌꯥꯝꯕ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯟ ꯂꯥꯛꯈꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯄꯥꯜꯂꯝꯕ ꯗꯦꯕꯕ꯭ꯔꯇ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯁꯨꯗꯦꯁꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯅꯤ ꯍꯥꯏꯔꯤꯕ ꯔꯥꯅꯤ ꯑꯁꯤ ꯅꯌꯥꯝꯕꯨꯡꯅ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯂꯟꯗꯥꯗꯨꯅ ꯂꯧꯕꯗꯤ ꯉꯝꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯔꯥꯅꯤ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯗꯦꯕꯕ꯭ꯔꯇ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯅꯤꯡꯊꯧꯅꯤ ꯃꯍꯥꯛ ꯂꯩꯕꯗꯒꯤ ꯂꯟꯗꯥꯕ ꯉꯝꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯅꯌꯥꯝꯕꯨꯡꯅ ꯅꯤꯡꯊꯧ ꯗꯦꯕꯕ꯭ꯔꯇ ꯑꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯂꯥꯟ ꯇꯦꯡꯕꯥꯡꯕꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯟꯗꯥꯗꯨꯅ ꯔꯥꯅꯤꯕꯨ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯔꯥꯅꯤꯗꯤ ꯃꯗꯨ ꯈꯪꯕꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯑꯇꯃꯥꯘꯥꯠ ꯇꯧꯗꯨꯅ ꯁꯤꯖꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯅꯪꯒꯤ ꯌꯥꯝꯕꯨꯡꯅ ꯅꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛ ꯃꯔꯩꯕꯥꯛꯇ ꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯃꯥꯏꯕ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯕ꯭ꯔꯤꯇ ꯕ꯭ꯔꯤꯖꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯑꯖꯥ ꯄꯨꯖꯥ ꯇꯧꯔꯒ ꯇꯥꯟꯊꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯁꯤꯗ ꯃꯥꯏꯕ ꯑꯗꯨꯅ ꯌꯥꯔꯔꯣꯏ ꯁꯥꯞ ꯁꯣꯜꯂꯝꯕ ꯃꯥꯏꯕ ꯑꯗꯨꯅ ꯁꯥꯄꯣꯟꯇꯣꯞ ꯑꯗꯨ ꯀꯣꯛꯄꯤꯔꯝꯗ꯭ꯔꯕꯅꯤꯅ ꯑꯖꯥ ꯄꯨꯖꯥ ꯀꯌꯥ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯒ ꯅꯤꯡꯊꯧꯒ ꯋꯥ ꯀꯌా ꯇꯥꯟꯅꯈꯤ ꯑꯗꯨꯕु ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯍꯟꯕ ꯉꯝꯗꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯏꯕ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯕ꯭ꯔꯤꯇ ꯕ꯭ꯔꯤꯖꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯆꯠꯂꯧꯔꯁꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯕꯗꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯄꯨꯝꯅꯃꯛ ꯑꯍꯤꯡꯒꯤ ꯃꯇꯧꯒꯨꯝ ꯃꯝꯁꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯄꯪꯆꯦꯟꯗ ꯆꯦꯟꯅꯔꯛꯏ ꯑꯗꯨꯒ ꯑꯃꯅ ꯑꯃꯕु ꯕꯨꯠꯅꯤ ꯍꯥꯏꯅ ꯈꯟꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯠꯅꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯑꯕ꯭ꯔꯤꯇ ꯕ꯭ꯔꯤꯖꯅ ꯃꯥꯏꯕ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯊꯤꯡꯕꯤꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯅ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯒꯤ ꯑꯀꯛꯄ ꯃꯀꯣꯛꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕꯗꯨ ꯑꯕ꯭ꯔꯤꯇ ꯕ꯭ꯔꯤꯖꯅ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯅꯨꯡ ꯑꯗꯣ ꯃꯩ ꯆꯥꯛꯂꯛꯏ ꯆꯥꯛꯂꯛꯂꯤꯕ ꯃꯩ ꯑꯁꯤꯗꯤ ꯑꯕ꯭ꯔꯤꯇ ꯕ꯭ꯔꯤꯖꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯟꯇ꯭ꯔꯅ ꯊꯥꯔꯛꯄ ꯃꯩꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯕꯨꯠꯅ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯇꯧꯔꯒ ꯋꯥꯅ ꯁꯤꯒꯗꯕ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯑꯃꯨꯛꯇ ꯄꯨꯂꯞ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯈꯤ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯕ꯭ꯔꯤꯇ ꯕ꯭ꯔꯤꯖꯁꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯈꯤ ꯑꯁꯨꯝꯅ ꯉꯁꯤꯁꯨ ꯍꯥꯏꯔꯤꯕ ꯀꯣꯅꯨꯡ ꯑꯁꯤ ꯃꯤ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯆꯪꯂꯨꯔꯕꯗꯤ ꯆꯪꯈꯤꯕ ꯃꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯈꯤꯗꯦ ꯑꯗꯨꯒ ꯃꯔꯥꯏꯕꯛ ꯐꯗꯨꯅ ꯊꯣꯛꯂꯛꯂꯕꯁꯨ ꯊꯣꯛꯂꯛꯂꯤꯕ ꯃꯤ ꯑꯗꯨ ꯃꯔꯣꯟ ꯃꯔꯤ ꯈꯪꯗꯅ ꯉꯥꯎꯔꯒ ꯂꯩ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ